Israeli tank amasung infantry na Awang Gaza da Pung Khara red Toukhre. Awang Gaza strip ta ngarang ayuk mamlingay da Israel gi tank sing amasung infantry na akhanaba target khangdoklaba matungda Pung Khara red Toukhre haina military gi pawa man haire. Israeli forces na Gaza strip ta yamna chawna ground operation chathanaba thorang tawriba dugi mangoina na madugi sem sabagi saruk ama oina red adu tawkhibane. Maduda lanmi sing na militant singge laifam infrastructure amasung anti-tank missile launch tawpham kaya thidoklaba matungda thugai khi haina Israel Defense Forces IDF na thadokhiba warol ama dahai khe Pung Khara red tawraba matungda Israeli forces adu masagi lam sarukta amuk handorokhe lanmi singi maikaida asiana amata yauki de haina warol adu dahai khe IDF na thadokhiba video amada teng amasung armor vehicle sing ngamkhai gi sambal manakta thauba ukhe gari singdugi manungda bulldozer amasu yaukhe teng singna sel kapada manak nakpada mang takpa khara su ukhi haire red adu yamna chawna adubu akaknaba mawongda sathakibane paksana ground operation chathabada hena khudong sahanna bagidamak yamna nakhai sengna amasung yamna thuna sathakiba operation amani haina IDF ki spokesperson Peter Lerner na phongdokhe aikhoina yeknabaga thengnakhi amasung anti-tank guided missile sizinaduna aikhoide attack tawnaba honakhiba terrorist sing hatokhi haina mahakna haikhe haukiba tang tareta Palestinian Hamas militant na Israel da yamna chawna attack tawduna milising amaga chamri hatokpa amasung chanigi mathakta faduna pukhraba matungda Israel na Hamas group asi tumna mangan gani haina wasakle Israeli forces na ngasi fawbada air strike chathabada lising taruka chamnga ga nifu taru hatkre amasung lising taraga taret lomda sokre